ꯆꯥꯁꯤ ꯑꯁꯣꯛ, ꯍꯥꯏꯌꯨꯅꯦ. ꯑꯩ ꯕꯦꯠ ꯇꯝꯕꯩ ꯍꯥꯏꯕꯗꯨ ꯌꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯁꯣꯝꯅ ꯅꯪꯅꯕ ꯁꯣꯏꯗꯅ ꯁꯤꯜꯂꯗꯕꯅꯤ. ꯆꯥꯊꯣꯛꯑꯁꯤꯁꯦ. ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯗꯥꯄꯤꯕ. ꯗꯥꯄꯤꯕ. ꯑꯦ, ꯆꯦ ꯕꯦꯝꯃ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯃꯅꯨꯡ ꯐꯝꯁꯦ. ꯌꯥꯔꯅꯤꯌꯦ. ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ. ꯑꯗ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯁꯨꯝ ꯆꯪꯉꯛꯑꯝꯕꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯀꯦ. ꯂꯥꯛꯑꯣ. ꯁꯤꯗ ꯐꯝꯕꯤꯌꯣ. ꯁꯦ, ꯁꯤꯗ ꯐꯝꯃꯣ. ꯁꯦ, ꯑꯆꯥꯄꯣꯠꯅꯦ. ꯅꯪꯒꯤ ꯆꯥꯅꯕ ꯈꯔ ꯂꯧꯔꯛꯄꯅꯦ. ꯑꯁ, ꯌꯥꯝ ꯌꯥꯝꯃꯦ ꯆꯦ ꯁꯤꯗꯤ. ꯌꯥꯝꯗꯦ ꯌꯥꯝꯗꯦ, ꯂꯧꯁꯜꯂꯣ. ꯐꯝꯃꯣ. ꯅꯣꯏ ꯇꯥꯆꯧꯗꯣ ꯀꯥꯏ ꯆꯠꯈꯤꯒꯦ? ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯌꯦ. ꯀꯩ ꯂꯩꯔꯒꯦ ꯆꯦ? ꯀꯩꯁꯨ ꯂꯩꯇꯦꯗ. ꯄꯥꯎ ꯑꯃ ꯍꯥꯏꯒꯦꯅ ꯁꯨꯝ ꯂꯥꯛꯄꯅꯦ. ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯁꯨꯝ ꯂꯥꯛꯄ. ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯈꯤꯕ. ꯑꯗꯨꯗꯤ ꯆꯦ ꯍꯣꯔꯦꯟ ꯇꯥꯆꯧ ꯍꯜꯂꯛꯑꯒ ꯑꯩ ꯍꯥꯏꯔꯒꯦ. ꯍꯣꯏ. ꯑꯁ, ꯋꯥꯔꯤꯗ ꯀꯥꯎꯔꯦ. ꯆꯦ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ. ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯂꯣꯜꯂꯨꯔꯅꯨ. ꯑꯩꯈꯣꯏ ꯊꯦꯡꯉꯅꯤ. ꯅꯣꯏ ꯆꯦꯁꯦ ꯂꯤꯟꯊꯣꯏ ꯀꯧꯋꯦ. ꯑꯣ, ꯂꯝ ꯌꯥꯝ ꯂꯥꯞꯄꯦ. ꯑꯗꯨꯅ ꯊꯦꯡꯈ꯭ꯔꯅꯤꯕ. ꯀꯨꯏꯔꯣꯏꯌꯦ ꯏꯆꯦ, ꯁꯠ ꯂꯣꯜꯂꯛꯀꯦ. ꯌꯥꯔꯅꯤꯌꯦ, ꯅꯪ ꯋꯥꯅꯕꯅꯦ. ꯑꯩꯈꯣꯏ ꯀꯣꯟꯅ ꯊꯛꯑꯒꯦꯕ. ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯦꯅ ꯈꯔ ꯇꯝꯃꯨꯀꯣ. ꯍꯣꯏ ꯏꯆꯦ. ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯕꯣꯏꯆꯥ, ꯆꯠꯂꯨꯒꯦꯀꯣ. ꯍꯣꯏ ꯏꯆꯦ. ꯉꯝꯕ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯥꯎꯒꯤ ꯕꯦꯠꯀꯤꯁꯦ ꯁꯦꯜ ꯈꯔ ꯆꯪꯗꯣꯔꯤ. ꯃꯥꯃꯗ ꯍꯥꯏꯒꯗꯕꯗꯨꯁꯨ ꯑꯩ ꯉꯝꯃꯣꯏꯗꯧꯔꯤ. ꯑꯩꯅꯒ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯆꯥꯡ ꯅꯥꯏꯗꯕꯁꯤꯗ ꯃꯥꯃꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ. ꯁꯦꯜꯕꯨ ꯀꯌꯥ ꯋꯥꯠꯂꯤꯅꯣ? ꯈꯔꯕꯨꯗꯤ ꯂꯩꯔꯦ. 35ꯃꯨꯛꯀ ꯂꯩꯔꯗꯤ ꯌꯥꯔꯅꯤ. ꯅꯪ ꯁꯦꯜ ꯀꯣꯝꯃꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯒꯦ ꯄꯤꯔꯣ. ꯄꯤꯔ ꯂꯣꯏꯔꯦꯅꯦ ꯑꯗꯨꯒꯤꯗꯤ. ꯍꯣꯔꯦꯟ ꯍꯌꯦꯡ ꯂꯦꯛꯇ ꯂꯥꯛꯑꯣ. ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯑꯉꯥꯡ ꯈꯪꯍꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯉꯣ. ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ. ꯇꯥꯆꯧ, ꯅꯥꯎ, ꯅꯪꯒꯤꯗꯣ ꯌꯥꯅꯕ ꯁꯤꯜꯂꯕꯅꯤ. ꯑꯩꯒꯤꯗꯃꯛ ꯇꯥꯆꯧ ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ. ꯍꯌꯦꯡ ꯉꯥꯎꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯥꯆꯧꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯇꯥꯆꯧꯅ ꯂꯩꯔꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯦ. ꯉꯁꯥꯏ ꯆꯦ ꯑꯕꯦꯝꯃꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏ ꯀꯧꯕꯤ ꯑꯃꯒ ꯂꯥꯛꯑꯝꯕꯅꯤ. ꯃꯣꯏꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯇꯥꯆꯧ ꯐꯣꯟ ꯄꯥꯏꯔꯛꯇꯦ, ꯄꯥꯎ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯥꯏ. ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯩ ꯆꯪꯉꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ. ꯌꯥꯔꯦ, ꯆꯠꯂꯣ. ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯗꯨꯁꯨ ꯄꯥꯔꯨꯔꯣ. ꯇꯥꯆꯧ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ. ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯃꯥꯃꯅ ꯀꯔꯤ ꯈꯜꯂꯝꯅꯤ? ꯊꯣꯏ, ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯕ ꯇꯥꯔꯦ. The number you have dialed is currently busy. Please try later.
ꯕꯦꯝꯃ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤꯁꯦ ꯅꯪ ꯄꯥꯕꯨꯡ ꯀꯧꯁꯤꯔꯣ ꯍꯥ ꯀꯧꯁꯤꯔꯣ ꯌꯥꯔꯅꯤ ꯀꯧꯔꯅꯨ ꯍꯛꯆꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯄꯥꯕꯨꯡꯗ ꯑꯩ ꯍꯥꯏꯒꯦ ꯌꯥꯔꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤꯔꯥ ꯅꯪ ꯄꯥꯕꯨꯡꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯕꯦꯝꯃꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯒꯨꯝ ꯎꯏ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯐꯅꯕ ꯍꯪꯉꯨꯗꯅ ꯍꯪꯂꯕꯅꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏ ꯂꯩ ꯀꯞꯁꯨ ꯄꯪꯀꯞꯇ ꯀꯞꯄꯤ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯀ꯭ꯂꯥꯁꯁꯨ ꯆꯠꯇꯕ ꯀꯨꯏꯔꯕꯅꯤ ꯑꯩ ꯅꯪ ꯃꯃꯥꯅꯤ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯂꯥꯡ ꯐꯥꯡ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯇꯝ ꯃꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯃꯃꯥ ꯅꯪꯁꯨꯅꯦ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯨ ꯌꯥꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯅꯔꯕ ꯖꯥꯠꯂꯅꯦ ꯅꯨꯄꯥꯗꯣ ꯀꯥꯏꯅꯗꯅ ꯁꯥꯎꯅꯗꯅ ꯇꯧꯔꯤꯕ ꯖꯥꯠꯂꯅꯦ ꯃꯄꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯖꯥꯠꯂꯅꯦ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯪꯉꯒꯦ ꯀꯩꯅꯣ ꯇꯥꯕꯤꯕꯥꯅ ꯈꯜꯂꯤꯁꯦ ꯐꯣꯟꯁꯨ ꯄꯥꯏꯗꯕ ꯀꯩꯝꯇꯁꯨ ꯍꯥꯏꯗꯕ ꯀꯩꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯀꯩꯅꯣꯕ ꯃꯥ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯩ ꯂꯥꯟꯕꯩꯅꯣꯕ ꯇꯥꯕꯤꯕꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯕꯦꯝꯃ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯥꯅ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯕꯅꯤ ꯐꯣꯟ ꯇꯧꯔꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯄꯥꯏꯔꯛꯑꯒꯅ ꯊꯕꯛ ꯆꯤꯜꯂꯤꯒ ꯈꯣꯠꯂꯤꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯣꯟꯗꯣ ꯑꯣꯞ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯕꯦꯝꯃ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯎꯅꯅꯕꯗꯣ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯔꯁꯦ ꯀꯩꯝꯇ ꯈꯟꯖꯜꯂꯨꯔꯅꯨ ꯑꯩ ꯍꯌꯦꯡꯗꯣ ꯎꯅꯅꯕ ꯁꯤꯜꯂꯒꯦ ꯗꯥꯄꯤꯕꯥ ꯗꯥꯄꯤꯕꯥ ꯕꯣꯏꯆꯥ ꯗꯥꯄꯤꯕꯥ ꯑꯁ ꯏꯇꯥꯎ ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯅ ꯉꯥꯅꯨꯗꯨꯒ ꯏꯇꯥꯎ ꯑꯩ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕ ꯕꯣꯏꯆꯥꯒ ꯅꯕꯥꯅꯤ ꯉꯁꯤꯗꯤ ꯄꯦꯟꯅ ꯄꯤꯖꯒꯦꯅ ꯄꯨ ꯂꯥꯛꯑꯕꯅꯦ ꯑꯁꯦꯡꯕꯩꯔꯣ ꯏꯇꯥꯎ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯂꯣꯇꯔꯤ ꯐꯥꯎꯔꯦ ꯍꯥꯏꯕ ꯅꯥꯎ ꯅꯣꯏ ꯗꯥ ꯉꯝꯕꯁꯦ ꯊꯕꯛ ꯈꯜꯂꯦꯅꯦ ꯉꯁꯤꯗꯤ ꯉꯥꯅꯨꯁꯦ ꯆꯥꯊꯁꯦꯅ ꯄꯨꯔ ꯂꯥꯛꯑꯦ ꯆꯠꯂꯣ ꯁꯦꯝꯃꯨꯔꯣ ꯑꯁꯦꯡꯕꯩꯔꯣ ꯗꯥꯉꯝꯕ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯁ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯀꯗꯥꯏ ꯉꯥꯅꯨꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯁꯦꯝꯃꯨꯔꯒꯦ ꯉꯥꯅꯨꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯆꯠꯂꯣ ꯁꯦꯝꯇꯨꯔꯣ ꯅꯪ ꯇꯥꯆꯧ ꯏꯕꯥꯅꯤꯁꯨꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯛꯑꯒꯦ ꯊꯨꯖꯜꯂꯛꯎꯀꯣ ꯍꯣꯏ ꯍꯣꯏ ꯗꯥꯉꯝꯕ ꯆꯪꯉꯁꯤ ꯂꯥꯛꯑꯣ
ꯏꯇꯥꯎ ꯅꯪ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯂꯤꯟꯊꯣꯏꯗ ꯅꯪ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ? ꯑꯉꯥꯡꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯌꯥꯝ ꯇꯝꯃꯛꯏꯀꯣ. ꯅꯨꯡꯁꯤꯕꯁꯦ ꯇ꯭ꯔꯥꯏ ꯇ꯭ꯔꯥꯏ ꯂꯧꯕꯗꯤ ꯆꯨꯝꯗꯕꯅꯤꯀꯣ ꯅꯪ. ꯑꯉꯥꯡꯗꯣ ꯄꯥꯎ ꯅꯤꯡꯊꯤꯅ ꯑꯝꯇ ꯐꯥꯎꯗꯣꯛꯀꯣ. ꯏꯇꯥꯎ, ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤꯗ. ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯃꯉꯣꯟꯗ ꯀꯣꯛ ꯁꯥꯍꯟꯕꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ. ꯏꯇꯥꯎ, ꯅꯪ ꯂꯤꯟꯊꯣꯏꯁꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤ. ꯂꯤꯟꯊꯣꯏꯅꯁꯨ ꯅꯪ ꯅꯨꯡꯁꯤ. ꯁꯤꯗ ꯀꯣꯛ ꯁꯥꯅꯤꯡꯉꯥꯏ ꯀꯩ ꯂꯩꯒꯦ? ꯋꯥꯊꯤ ꯇꯧꯅꯨꯀꯣ. ꯑꯉꯥꯡꯗꯨꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯒꯅꯦ ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕ ꯍꯣꯠꯅꯔꯒꯦ. ꯍꯣꯏ. ꯗꯥꯄꯤꯕ, ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯌꯦ. ꯀꯩ ꯂꯩꯒꯦ? ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯌꯦ ꯊꯣꯏ. ꯍꯧꯖꯤꯛ ꯌꯥꯔꯣꯏ. ꯗꯥꯄꯤꯕꯥꯅ ꯂꯩꯕ ꯖꯒꯥꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ. ꯂꯥꯛꯀꯅꯣ ꯊꯣꯏ. ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯊꯝꯃꯒꯦ. ꯗꯥ ꯗꯥ ꯐꯣꯟꯁꯤꯁꯨ ꯃꯨꯁꯤꯗ ꯂꯩꯔꯝꯃꯤ. ꯉꯁꯥꯏ ꯇꯧꯕꯕꯨ. ꯀꯩꯗꯧꯔꯦ? ꯁꯤ ꯐꯣꯟꯁꯤꯗ ꯍꯦꯛ. ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯄꯥꯏꯔꯣꯏꯗꯕ ꯐꯣꯟꯁꯤꯗꯤꯅꯦ ꯊꯨꯒꯥꯏꯈꯤꯒꯦ ꯇꯧꯕ. ꯊꯣꯏ ꯅꯪꯁꯤꯗꯤꯕ. ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤꯊꯣꯏ. ꯑꯩ ꯃꯥꯃꯗ ꯍꯥꯏꯔꯝꯗꯅ ꯆꯠꯊꯣꯛꯄꯗꯣ. ꯅꯪ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯕ? ꯌꯥꯔꯦ. ꯆꯠꯂꯁꯤ ꯂꯥꯎ. ꯊꯣꯏ. ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯁꯦ ꯍꯥꯏꯕꯗꯣ? ꯁꯥꯔꯁꯤ. ꯑꯩ ꯌꯥꯝ ꯊꯦꯡꯕ ꯌꯥꯔꯣꯏ. ꯌꯥꯔꯦ, ꯍꯥꯏꯔꯔꯣꯏꯒꯦ. ꯍꯟꯕꯤꯈ꯭ꯔꯣ, ꯊꯦꯡꯂꯅꯤ. ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄ ꯁꯪꯕꯤꯔꯝꯃꯣꯏ. ꯅꯨꯡꯁꯤꯕꯁꯤꯁꯨ ꯍꯧꯕꯤꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯊꯣꯏ. ꯑꯩꯅꯇ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯦ, ꯈꯝꯕꯜꯖꯕꯅꯦ. ꯃꯤꯅ ꯂꯩꯊꯣꯛꯇꯨꯅ ꯆꯦꯜꯂꯕ ꯐꯥꯎꯕ ꯇꯥꯟꯅꯗꯨꯅ ꯐꯥꯅꯕꯁꯨ ꯍꯣꯠꯅꯕꯅꯦ. ꯏꯀꯥꯏ ꯈꯪꯗꯕꯤꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯣꯜ ꯇꯧꯕꯅꯦ. ꯎꯅꯅꯕꯁꯨ ꯑꯩꯅ ꯁꯤꯟꯕꯅꯦ. ꯌꯥꯔꯦꯁꯦ. ꯀꯞꯂꯅꯣ. ꯌꯥꯔꯦ. ꯑꯩ ꯈꯪꯉꯦꯕ. ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ. ꯁꯦ, ꯊꯣꯏ. ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯒꯦꯗꯥꯏꯅꯦ? ꯁꯦ, ꯇꯣꯁꯦ. ꯅꯪ ꯑꯩꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯗꯦ ꯑꯝꯇ. ꯊꯣꯏ. ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯅꯥꯊꯩ ꯍꯣꯠꯅꯔꯤꯕ. ꯑꯗꯨꯒ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ, ꯅꯪꯒꯤ ꯋꯥ ꯇꯥꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯑꯗꯨꯕꯨ ꯊꯣꯏ, ꯊꯃꯣꯏꯁꯤꯅꯗꯤ ꯆꯤꯡꯅꯔꯤ. ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ, ꯅꯥꯎꯒꯤ ꯑꯦꯛꯖꯥꯝꯅꯒ ꯅꯛꯁꯤꯜꯂꯛꯄ, ꯏꯃꯨꯡꯒꯤ ꯐꯤꯕꯝ, ꯑꯩꯁꯦ ꯎꯄꯥꯡ ꯁꯨꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ. ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨꯁꯨ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯅꯤꯡꯂꯣꯏ ꯊꯣꯏ. ꯗꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯤꯕ? ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯅꯤ. ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯗꯁꯨ ꯑꯩ ꯐꯖꯅ ꯍꯥꯏꯖꯒꯅꯤꯌꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯆꯪꯍꯟꯅꯤꯡꯉꯤ. ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯉꯤ. ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯤꯗꯤ ꯃꯪꯂꯥꯟ ꯑꯃꯈꯛꯀꯤꯅꯤ.
ꯀꯔꯤ ꯀꯔꯝꯕ ꯃꯪꯂꯥꯟ? ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯅꯥꯎꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕꯅꯤ. ꯑꯣ, ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗꯤ ꯇꯠꯈ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯔꯥ? ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯤꯅ ꯑꯃꯨꯛ ꯐꯥꯎꯅꯕꯗ 이반이의 말이 이시는 그럭 당하다 보이르버디 말이에세 ꯇꯠꯈꯤꯕꯁꯨ ꯌꯥꯏ. ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯅꯅꯥꯎꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? 와이에다 낭기 찜반에게 이냐 따그네 하고 다자루대. 와이에드나 낭기 나군 한탄 녹음 떠. ngasi fauba miku basi fauba aina igi naubu pukmina dabani haina khanki balaitri thoning daba thodobuduna maram moraga aibu pokbi be imane khurase paidana wasa khandana sinabiramani wasakada aina lena kama haloi ꯅꯅꯥꯎꯕꯨꯁꯨ ꯑꯩꯅ ꯃꯤꯔꯥꯏꯒꯗꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯊꯗꯠꯂꯒ ꯊꯨꯡꯒꯅꯤꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯁꯛꯇꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯁꯛꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯕ ꯄꯥꯝꯃꯦ. ꯑꯩ ꯂꯤꯒꯦ ꯇꯥꯔꯣ. ꯃꯇꯝ ꯑꯗꯣ ꯑꯩꯅ ꯆꯍꯤ 19 ꯁꯣꯔꯣꯛꯄ ꯀꯥꯟꯒꯤꯅꯤ. ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯃꯅꯤ ꯀꯥꯔꯁꯤ. ꯀꯥꯔꯁꯤ. 이대마, ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯂꯥꯟꯊꯣꯛꯄꯤꯗ ꯌꯥꯗ꯭ꯔꯦ. ꯏꯉꯣ ꯑꯩꯈꯣꯏꯁꯦ ꯊꯦꯡꯉꯦ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯕꯅꯤ. ꯅꯣꯏ ꯀꯅꯥꯅꯣꯝ ꯊꯤꯜꯍꯜꯂꯣꯗꯅ. ꯏꯇꯩꯃ ꯑꯩꯈꯣꯏꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ. ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯣꯏꯗ ꯁꯦꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ. ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯅꯣ? ꯍꯣꯏ ꯐꯔꯦ ꯀꯥꯈꯠꯂꯣ. ꯏꯕꯥ ꯑꯉꯥꯡꯗꯣ ꯂꯩꯕꯥꯛꯇ ꯃꯈꯥꯗ ꯐꯝꯃꯦꯅꯦ. ꯂꯣꯛ ꯊꯨꯡ ꯇꯥꯔꯦ. ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯨ. ꯅꯅꯥꯎ, ꯁꯦ ꯍꯧꯒꯠꯂꯣ. 이제 ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯑꯗꯨꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ? 이제 돈 이바이가도 아다 히드 미팅 맞았다. 히드 락살라가 티버 강들나 미 ям 장가가 티어우리에. 하, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? 이제 락비로 아이 잘라먹게. ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ?